ꯁꯤꯔꯣꯁꯦ ꯃꯥꯗꯤ ꯀꯪꯍꯜꯂꯒꯁꯨ ꯆꯥꯏꯗꯨꯗꯤ ꯅꯍꯥꯟꯋꯥꯏ ꯑꯁ ꯂꯐꯣꯏꯗꯨꯗꯤ ꯆꯥ ꯌꯥꯔꯦ ꯊꯥꯗꯔꯦ 시그지네 까본 근데 우리가 이걸 민네를 투는 다시 까보면 깍살 용미를 깍살 ꯄꯥꯝꯕꯤꯁꯤꯗ ꯎꯅꯕ ꯐꯖꯅ ꯐꯪꯉꯤꯗ ꯑꯩꯅ ꯄꯥꯛꯄꯤꯗꯤ ꯌꯥꯝ ꯐꯔꯅꯤ ꯈꯤꯇ ꯎꯠ 야니 또 미니피어 가야 돼. 막상 보이잖아. 그만해서 미디엄 더 카페 있는 다 이렇게 나한테 답이 카페 오빠 나도 항상 양빵이 이건 얘를 먹고 ꯂꯣꯏꯁꯤꯜꯂꯒꯦ ꯀꯅꯥꯝ ꯌꯦꯡꯗꯦ ꯈꯔ ꯍꯦꯛꯈꯤꯒꯦ ꯌꯥꯝ ꯋꯥꯠꯂꯤ ꯉꯥꯏꯈꯣ